India ki ahanba amasung anisuba IBBF Fitness Miss India Contest ta anira gold loduna Manipur gi mingsat purakrabi Joysini Devi gi instruction makada hangdok seroi Valentina Fitness Center. Nupi khaktagi oiba nupaga punna sanamina bagi nuaitaba koiba amata leiroidaba gymni. Valentina Fitness, Keishampat Junction, opposite Churachanpur parking. Mafam asida Zumba gym, cardio na chingbagi sanaba khudongchaba su phangbigani. Ayuk pung 5 dagina numidang pung 9 phawba sanaba phangbaga loinana akopa marol gidamak Valentina Fitness, Keishampat Junction dagi khangbiba yagani. Lengsin birau nupi khaktagi oiba gym Valentina Fitness, Keishampat Junction, opposite Churachanpur parking. Telephone number 9612058028.